Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasi sum hausagom Chakrijao manga suba tangkak amo puduna lakjeri mayam punna taminarasi. Mabungna saurang tongna leptuna leiramliba phibamda obada anida khakdakjai. Kirup amana amada yengnabadu lepte. Roshan anidugi mataududa nukningbadu phajiladuna napi makhalda hairakli. Inama ai ke tawroge. Machana sar onsaladuna nokfetawna hairakli. Nangi bakang aribadura. Sanale haujikdada mabungna nokfetawna wanganglakpaduda ikairaptawna mamin kadu dagup ka khalladuna. Os tama. Hayune walol kanune. Sathirap lebambadagi nokfetawna hairakpadudadi thadoido mapureibada cheirakli. As tama yam chanapnehe. Nupiwa nupawa gamta khangdi. Roshan magi nupina hairigado amata tadi. Magi thokpa aduma khatarakli machanupida laknaraduna. Dema kanana haibane nangi aribaduraba. Ha aribadura. Machanupina ikairamaiga khangdakai hairakliba wadu tabada somda sanalendi ikaiba khangbada saurangnana khumnakli. Ohai mane aribadone. Roshan machana sauranga hairakliba waduda tingkhatana nongthorakli. Kitchen gado magi makolna pumnen hekninli. Sire saktuga. Tamodai di henbado. Maide kalli he. Thandoi machin managi mataududa waga ngangdana yengduna dumak depli. Yam thochai khangaba. Mamaiduda makut khudombiduna thilanga mamit gado pairapka yengnaduna amuksu hairakli. Tu sisi pairam yengosi yam thotpani. Yare da noi anhingida. Tama tangsu anganga chapmane. Milei sabi pharabani. Angangse thainagina chando oidrobani ko. Nupe nang tumina leyu. Ichinu pane chinam jintana kige. Thadoi mamin kadu lauthorakladuna. Roshan amokso machana laknarakli. Kai numita laki hayaba. Sanalen mabungna shum henjinduna laknaraga leibaduda. Chingthadunaga kaurakli. Tamo! Roshan amang khangning ningsinglatuna khanghayu hairakli. Oh, Wednesday haiba. Okay. Mamit fairak mabungna suklap yengladuna amangsu chingthaduna kaurakli sanale. Tama! Roshan magi nupida mong onsunduna wado chawthoknaba thabak silakli. Lagnabado mapan thokna lakna ninglaba mali. Sarak thaijalakli. Nupe, chak kono tiro. Ai, pausam tahana tamukigi. Thadoiga sanalen gado ingangakna ipapa khatna mamit gado lauthorokli. Nupini ikairamgani haibu gado masaduda kaimta phawibana te Roshan. Machana ikaikini ikairuga khangdakai mamaga mapagada tamni haiduna muklikanna. Kona hairo, jaksana charsi, kona sarso yaba warituda. Aidi haujik hairani. Saringai shida haurage. Natradi matam leite. Kaukibaso kanana khangbana. Natra aribagi taloi oidobi. Michiga satkachilakli sanalena khumgi haiduna machunenka khalakpaga nanghaulak haude. Hekta khangkaptu chongkan kaladuna thoki. Tamnabaga nanghaulak haubana te tawribado. Thadoiga sanalen gasho mabungi mataududa amana amada yengduna leihauri. Laknagi yamna laknaribra Rosando amuksa phachaknakli anidugi manaktuda. Ising glass amta piro. Thadoina filter dagi ising yaringaida sanalen mabungi khudangduda tap paishinduna kesinaduna hairakli. Os tama ngawar baba nakok chakpro chakhana chakiseba horen mai gase ngangsangang hairoiba. Ho cha ekokse adugin hairdoise nakukadu thadose yongno yubiko laga kapode amansile. Asi hairdona machangi makodo fatka kanthatli. Sanalen ningaido makha chatharagli amaksu kesinaduna. Os tama! Thadoi ising glass do Roshan satlan selakli. Sanale na paidaba makutna maduna ising glass lawarduna gru thakjali. Tama jag hayhaulak haubuga nang hauja nati ising do hekda gru thakjalaga hotana chenthaki. Makut kudanga do satkan tharamduna. Sanalen manamada peri ga tawarduna yengnaklaga kapnganganglakli. Os inama! Upailita ikaina munok fit ka tawrakli. Ai di ko kahada chang horage. Sure. Oh hoi.
ꯑꯩꯁꯨ ꯅꯪ ꯇꯥꯃꯣꯅ ꯍꯥꯏꯗꯣꯏꯁꯦ ꯑꯃꯨꯛꯇ ꯌꯥꯎꯔꯨꯈꯤꯒꯦ ꯆꯥꯛ ꯊꯤꯔꯝꯗꯥꯏꯗ ꯍꯦꯛ ꯀꯧꯔꯛꯀꯦ ꯁꯅꯥꯂꯦꯟꯗꯨ ꯏꯀꯥꯏꯅ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯊꯥꯗꯣꯏꯅ ꯊꯣꯛꯂꯛꯄꯗ ꯀꯦꯁꯣꯒ ꯎꯃꯥꯒ ꯔꯣꯁꯟꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯧ ꯅꯨꯄꯤ ꯎꯕꯗ ꯎꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯀꯧꯁꯤꯟꯖꯔꯛꯂꯤ 이베마 라울라 파물락시다 로사나 하이시부 쭈마브라네 마기 가도 가른 항볼 것도디 낫티고 타도이 마마기 마낙두다 정선나 lep실락라가 마소 넉페타우나 컴락리 쭈미마 파무 까이기누 레빠가 레이도보 짝tilurama보 이모바 타도이 마쿠이 봉어기 빠콤도 넉미 마마이 통갈로이나 피락리 레라미 바바 अदो इमौबो अखोय बेमगी नुपा हाइसे खंब्रो करम तौबो इमुंगनो इपान हाइदी मासु निंगोल मथंतनी सोइलाकपदी एखोयसु नोसु नुंगाइरोइदो माना मफम अमा खंजखिबा हाइबसी पुमनमकी अफबो ओइदौरिबनिदो हायो इमौबी अमना खंबगा लेरसो थादोय मकुदे येंगना मनेंगमे मनाक्तुदा जंसनना फमजिलदुना मकुगी वादुमसो नुकफेतौना कुमनकली खांगे बाबा डॉक्टर ने जेनिम्सता अखैबी अमगा पुना पुबने कैसाम थोंदेनी पैसा नुंसासो अदुम पाइबा माले मपादुसो कॉन्ट्रैक्टर ने हाइगमलाकुम तौबने उमासो संग पंगा चौबा इमुंग ओइरंगनी खंजरदुना मबुकनिंग हरांगबो फाउजरी अदुदी अखैगा लंबा दुम चाइनिको गाइदी नुपी हाइबे नुपीसिना पांबा चावरमसे असुकी मतिक पांबा जानी पैसा पाइ इना खोले हाइरकपदुदा हराउदुना नोकफितौना हाइदोरकलिबा वादुदा केसोना ममा नंगिदो अचावरमदने पुसिलक्तौरी पैसा पाइदसु याइको ज्ञान ताबा नुपाबु ओइरबदे इमुंग मनुंग नुंसिबना मरुनी पैसादि तानलगा फंगबनी अदुगिसु मथक्ता इचाना पामजबा मफमदा हराउना नुंगाइना लेबदुना फट्रोने हे लाइरसो इनाकपु खुलबसो उमा मपुरैबगे वादुदा मचिंगा पैतक तौरकले सावरिबा काइदो ओइरा माले कइनो मखोय बाबा सुम हाइबगा से याद्रबा करिनो अंगांग ममांगसिदा आइबु पैसा नुंसादा चोपगा ताहालिनी हयेंग इचासिना वाना लेनकिबा मतमददि कनामतने इंबा ngamnaroido रोशन ममागा मपागादो सावनारकलेनी खंगनदुना वादो अमरोमदा पुथोरकनाबा होटनारकली मसिनुपिसि nganka इंगोंदागा हाइपदेबा लोय खंगनेरमिने तौरिसे थादोय मपुरैबदा ममित पैरपका यंगलकले मकु मनेमना उखेने हाइदुना सत सफमदो मुक हल्लदुना अदुबो तमोदा कमाइना हाइदोरिगे हाय अमुक्ता ngaikoko बेमना कदाइदा लेहौरगे मागी काना चंखिबनी इमा केसो वारीदो असिंगबो ओइरबदुदा गुप्थाना मखा ताना हंगलकली अदो मोगी अहन्नदी कैनुमिता थारके हायबा बाबा वेनेसडे हाइबनी हनकी सिरोन हे इमौ बेमा हाय बाबा हाइस अदोदी केशो मखुटकदो थेगलदुना नोकफेट हराउबगी सकफम अमगा लोइनाना हाइरकली ngasi mandi adudi hayeng mathang se natro mani baba kamai dau sai no moi baba la ani hairadi la o hairodana mina la age hairabadubo kai de hairuni hairu na chandane imau bema phajana tamlogo hoi baba hairage mayam do harau minong noknari ngai ko wari silai jagam tahana sakisi yamla ma ene tawrisi imau bema wari nu ngai basida lamni nangdi karamba makal gi chakhang nu khangde me aina rosibo chaloi bema chak thiro chalo haima thadoi mamangi ya thangin dona chakham tamna chatkre kesoso mamon heng chatkibaga magi nupi do onsen dona nangna be madu he kobiro hoi ima amu igai dana chakam da char chak charing ngai da palakanu ko hoi karino oja hek sardan na paya maliko nupi nangko soireko hanu thangduda hanna ga yenglamda khomlamda chatkre umaso roshan ga kesogaso hawatuna chakhomlamdo ina lakle mitando khara langsiluduna mama mutkidore thabak chatawrasibo mutlasanu da moi babo khara di hapudana horen jak tholukpada nikani hoi nungshi maitando ama ani langsili moi baba Impalda lalaibiga chanaba thabak amte nga uba ngana sumpi sar leibase nungaiti mahiga chanaba thabak kai legi yengbiro fisina sangbaka na maina sajasanu
ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯁꯣꯔ ꯃꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯗꯨꯅ ꯃꯊꯥ ꯁꯥꯔꯛꯇꯧꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ 12 ꯄꯥꯁꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? MA ꯐꯥꯎꯕ ꯇꯥꯗꯅ ꯂꯩꯔꯤꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯋꯥꯅ ꯇꯧꯖꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯒꯤ ꯐꯤꯗꯣ ꯑꯗꯨꯝ ꯁꯥꯖꯁꯅꯨ꯫ ꯑꯩꯈꯣꯏ ꯗꯥꯖꯧ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯑꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯤ꯫ ꯂꯂꯩꯕꯤꯅꯁꯨ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯊꯕꯛ ꯆꯠꯄꯗꯣ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯏꯇꯩ ꯏꯕꯨꯡꯉꯣꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯏꯕꯦꯝꯃꯁꯤꯅ ꯏꯃꯨꯡ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯏꯆꯥꯁꯦ ꯌꯥꯝꯅꯁꯨ ꯋꯥꯖꯔꯤ꯫ ꯅꯨꯡꯉꯥꯏꯕꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯂꯥꯡꯕꯁꯨ ꯐꯪꯖꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯋꯥꯔꯒ ꯑꯗꯨꯝ ꯂꯩ ꯌꯥꯄꯣꯟꯇꯦꯀꯣ, ꯃꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯗꯤ ꯀꯩꯀꯩ ꯋꯥꯠꯂꯤ ꯍꯥꯏꯍꯧꯒꯦ? ꯍꯣ, ꯏꯪꯉꯦꯌꯦ ꯏꯪꯉꯦꯌꯦ, ꯅꯤꯡꯊꯝꯊꯥꯅꯦꯌꯦ꯫ ꯁ꯭ꯇꯗꯤ ꯑꯋꯥꯔꯗ ꯏꯪꯉꯦꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯉꯔꯪ ꯉꯔꯪ ꯅꯤꯡꯍꯧꯔꯤꯕ꯫ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯆꯠꯂꯣ ꯆꯥꯛ ꯆꯥꯊꯣꯛꯁꯤ ꯊꯤꯔꯨꯔꯣ꯫ ꯃꯩꯁꯦ ꯁꯨꯝ ꯇꯦꯛꯑꯒ ꯂꯩꯔꯗꯤ ꯊꯕꯛ ꯊꯤꯡꯈ꯭ꯔꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯊꯤꯔꯒꯦ꯫ ꯆꯥꯎꯕ ꯃꯥꯅ ꯐꯝꯂꯤꯕ ꯐꯥꯟꯗꯣ ꯃꯐꯝ ꯈꯔ ꯁꯦꯝꯂꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯩꯍꯥ, ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯏꯀꯣ ꯁꯤꯗꯒꯤꯗꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯑꯔꯤꯕꯗꯣ ꯂꯨꯍꯣꯡꯗꯧꯔꯦ꯫ ꯍꯩꯃꯥ, ꯆꯦꯜꯂꯕ꯭ꯔꯣ? ꯅꯠꯇꯦ, ꯍꯥꯏꯅ ꯁꯤꯡꯅꯗꯧꯅꯤ꯫ ꯑꯗꯨꯗꯤ ꯐꯔꯦꯅꯦ, ꯏꯅꯝꯁꯤꯁꯨ ꯋꯥꯕ ꯐꯔꯅꯤ꯫ ꯍꯣꯏꯗ, ꯍꯧꯒꯠꯂꯣ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩ, ꯊꯕꯛ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯍꯣ, ꯆꯠꯂꯦ꯫ ꯅꯨꯡꯁꯤꯗꯣ ꯍꯧꯒꯠꯈ꯭ꯔꯦ꯫ ꯆꯐꯨꯗꯩ ꯆꯥꯛꯇꯨ ꯄꯨꯈꯝꯗ ꯑꯃꯃꯝꯇ ꯍꯥꯞꯂꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯀꯩ ꯊꯣꯡꯉꯤꯅꯣ? ꯍꯪꯒꯥꯝꯅꯤ, ꯌꯣꯡꯆꯥꯛ ꯑꯃꯒ ꯁꯤꯡꯖꯨ ꯁꯨꯔꯦ꯫ ꯑꯁ, ꯍꯥꯎꯗꯧꯔꯤꯍꯦ, ꯈꯨꯠ ꯑꯃꯨꯛꯇ ꯍꯥꯝꯃꯨꯈꯤꯒꯦ꯫ ꯄꯨꯡꯗꯨꯅ ꯀꯌꯥꯕꯨ ꯇꯥꯔꯕꯅꯣ ꯇꯧꯔꯤꯁꯤꯅ? ꯋꯥꯛꯆꯤꯡꯒꯤ ꯏꯪꯈ꯭ꯔꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯊꯧ ꯆꯤꯟꯅꯈ꯭ꯔꯕ ꯃꯇꯥꯎ ꯑꯅꯤꯗꯣ ꯍꯧꯅꯔꯨꯕꯗꯧꯗ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯪꯅꯕ ꯃꯇꯝ ꯌꯦꯡꯗꯨꯅ ꯄꯨꯟꯕꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯜꯂꯤ꯫ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯇꯨꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯒ ꯐꯕꯣꯏ ꯃꯅꯤꯡꯕꯅꯤ ꯊꯃꯣꯏꯗꯨꯅ ꯃꯥꯒꯤ ꯃꯄꯥꯎꯕꯨ ꯇꯝꯖꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯔꯔꯣꯏꯗ꯫ ꯑꯩꯗꯤꯅꯦ, ꯅꯪꯅ ꯅꯨꯡꯁꯤꯕꯗꯤ ꯈꯪꯗ꯭ꯔꯤ, ꯅꯪꯒꯤ ꯁꯅꯥꯂꯦꯟ ꯍꯥꯏꯗꯣ ꯃꯁꯥꯒꯗꯣ ꯆꯄꯠꯅꯔꯗꯅ ꯍꯩꯅꯗꯦꯍꯦ꯫ ꯏꯔꯤ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯄꯤꯁꯨꯝꯒꯗꯣ ꯑꯔꯩꯈꯩꯒ ꯁꯨꯛꯂꯗꯨꯅ ꯃꯥꯒꯤ ꯁꯅꯥꯕꯨ ꯀꯟꯈꯠꯆꯔꯛꯂꯤ꯫ ꯏꯁ, ꯚꯤꯇꯥꯃꯤꯟꯁ ꯃꯔꯥꯡ ꯀꯥꯏ꯫ ꯀꯥꯏꯗ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯕꯣ? ꯍꯧꯖꯤꯛ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯕꯨ ꯃꯥ ꯇꯣꯛꯅꯔꯣ ꯍꯥꯏꯔꯣꯃꯤ? ꯅꯪꯁꯨ ꯔꯥꯁꯤ ꯂꯩꯕ ꯋꯥꯗꯨ ꯉꯥꯡꯉꯨꯗꯅ꯫ ꯌꯥꯔꯦꯕꯣ, ꯄꯛꯇꯦꯀꯣ꯫ ꯅꯪꯅ ꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ? ꯀꯣꯏꯅꯈꯤꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯕꯅꯤ, ꯏꯋꯥꯁꯨ ꯂꯧꯕꯤꯗꯦꯗꯣ꯫ ꯏꯔꯤꯛ ꯈꯣꯝꯕꯗꯣ ꯀꯟꯅ ꯅꯣꯛꯊꯔꯛꯂꯤ ꯖꯦꯛꯁꯟꯒꯤ ꯋꯥꯗꯨꯗ꯫ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯌꯥꯝꯅ ꯃꯥꯅ ꯑꯣꯏꯗꯕꯅ ꯑꯋꯣꯏꯕ ꯁꯥꯅ ꯉꯥꯡꯂꯛꯂꯤꯕ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯣꯏꯒꯦ ꯉꯝꯗ꯭ꯔꯤ꯫ ꯈꯨꯇꯨꯝꯁꯦ ꯄꯥꯏꯁꯤꯜꯂꯛꯀꯅꯤ꯫ ꯀꯅꯥꯅꯅꯣ ꯐꯩꯌꯦꯅ ꯑꯩꯉꯣꯟꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯈꯩ ꯒꯤꯔꯤ ꯇꯛꯈꯤꯕꯗꯣ? ꯖꯦꯛꯁꯟꯗꯣ ꯏꯔꯤꯛ ꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯂꯤ꯫ ꯐꯥꯒꯤꯗꯨ ꯌꯥꯝ ꯍꯩꯅ ꯁꯝꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯨꯔꯤꯕ ꯋꯥꯗꯨꯗ ꯁꯥꯎꯔꯛꯇꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯅꯣꯛꯅꯤꯡꯂꯤꯕꯗꯣ ꯋꯥꯅꯒ ꯐꯥꯖꯤꯜꯂꯗꯨꯅ ꯅꯣꯛꯅꯤꯡꯗꯁꯥ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯅꯒ ꯈꯨꯝꯂꯛꯂꯤ꯫ ꯀꯅꯥꯅ ꯁꯦꯝꯃꯛꯏꯅꯣ ꯑꯁꯤ ꯅꯨꯄꯤꯁꯦ? ꯑꯝꯇ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯌꯥꯝ ꯆꯕꯠꯅꯕꯁꯤꯕꯣ? ꯃꯁꯥ ꯗꯣꯛꯇꯔ ꯑꯣꯏꯔꯁꯨ ꯆꯕꯠꯅꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯀꯌꯧꯗꯦꯗ꯫ ꯖꯦꯛꯁꯟꯒꯤ ꯐꯥꯒꯤꯗꯨꯗ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯅꯣꯛꯅ ꯍꯣꯏ, ꯀꯥꯏꯅꯊꯣꯛꯈ꯭ꯔꯒꯦ꯫ ꯏꯇꯥꯎꯅ ꯄꯥꯝꯗꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯕꯒ ꯁꯠ ꯍꯦꯛꯇ ꯀꯥꯏꯅꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯉꯥꯡ ꯑꯃꯇꯪꯒ ꯄꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯦꯛꯇ ꯀꯥꯏꯅꯊꯣꯛꯀꯦ꯫ ꯆꯥꯁꯤ ꯄꯥꯏꯁꯤꯜꯂꯣ ꯑꯗꯨꯒ, ꯏꯪꯉꯤ꯫ ꯍꯣꯏ, ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ? 8 ꯍꯦꯜꯂꯝꯃꯅꯤꯗ꯫ ꯀꯥꯟꯅꯗꯦ, ꯂꯨꯍꯣꯡꯈ꯭ꯔꯣ, ꯑꯩ ꯑꯃꯨꯛ ꯍꯣꯡꯉꯒꯦ꯫ ꯏꯃꯥꯅ ꯌꯨꯝꯗ ꯉꯥꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯄꯣꯛꯈꯤꯁꯅꯨꯅ ꯉꯥꯏꯔ ꯂꯩꯔꯕꯅꯤ꯫ ꯑꯁ, ꯋꯥꯊꯤꯁꯦ ꯉꯥꯡꯉꯤꯗ꯫ ꯐꯥꯒꯤꯔꯣ, ꯅꯆꯥꯗꯨ ꯏꯌꯥ ꯑꯣꯏꯗꯧꯔꯤꯅꯤ꯫ ꯅꯔꯜ ꯅꯊꯨꯝꯗꯣ ꯅꯊꯟ ꯆꯥꯕ ꯉꯝꯃꯣꯏ, ꯏꯆꯥꯁꯨ ꯈꯔ ꯌꯥꯎꯁꯅꯨ꯫ ꯍꯣꯏ, ꯅꯪꯅ ꯑꯩꯒꯤ ꯆꯥꯕ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯆꯥꯕ꯭ꯔꯥꯃꯗꯤ ꯇꯧꯔꯅꯤ꯫ ꯖꯦꯛꯁꯟ ꯅꯣꯛꯄ ꯈꯥꯡꯕꯗ ꯋꯥꯁꯤꯜꯂꯛꯂꯤ, ꯇꯤꯡꯈꯠꯇꯅ ꯍꯦꯛꯇ ꯅꯣꯛꯁꯤꯜꯂꯛꯂꯤ꯫ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯃꯇꯥꯎꯒꯤ ꯐꯥꯒꯤꯗꯨꯗ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯂꯤ꯫ ꯊꯕꯛꯅ ꯀꯝꯗꯧꯔꯦ? ꯍꯟꯗꯛꯇꯤ ꯀꯦꯁ ꯑꯔꯨꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯃꯊꯥꯒ ꯁꯨꯠꯇꯅꯤ ꯁꯥꯔꯤꯁꯦ꯫ ꯃꯔꯛꯁꯤꯗ ꯃꯪꯗꯅ ꯃꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯁꯅꯥꯅ ꯑꯣꯠꯄꯅꯦ꯫ ꯖꯦꯛꯁꯟꯗꯣ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯅ ꯑꯣꯠꯄꯒꯗꯤ ꯅꯠꯇꯕ? ꯅꯠꯇꯦꯗ꯫ ꯁꯣꯏꯗ꯭ꯔꯦ꯫ ꯅꯍꯥꯟ ꯂꯩꯇꯕꯗꯣ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯑꯃ ꯁꯟꯗꯣꯏ ꯆꯥꯕꯤ ꯑꯐꯥꯎꯕꯤꯗꯨꯒꯤꯅꯦ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯨꯔꯥ?
ꯑꯗꯣ ꯍꯥꯟꯅꯗꯩ ꯂꯩꯅꯥ ꯂꯩꯕꯖꯥꯠꯅꯤ ꯔꯤꯛꯁ ꯄꯨꯖꯒꯦꯅ ꯃꯁꯥꯅꯁꯨ ꯌꯩꯅꯤ ꯍꯥꯏ ꯅꯥꯔꯝꯒꯅꯤ ꯈꯪꯉꯤꯅꯤ ꯃꯃꯥ ꯁꯛꯇꯥꯗꯨꯅꯒ ꯑꯣꯏꯔꯝꯅꯤ ꯏꯁꯨꯒ ꯁꯥꯒꯠꯂꯤꯗꯨꯅ ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯊꯨꯒꯥꯏꯅꯗꯅ ꯋꯥꯔ ꯑꯆꯧꯕꯅꯤ ꯑꯣꯏꯍꯜꯂꯤꯁꯦ ꯃꯆꯥꯗꯨꯅ ꯔꯤꯛꯁ ꯄꯨꯖꯔꯕꯗꯨꯗ ꯑꯃꯨꯛ ꯋꯥꯔ ꯇꯧꯔꯤꯕꯅꯤꯅꯦ ꯐꯔꯣꯏ ꯃꯄꯨꯔꯣꯏꯕꯗꯨꯁꯨꯅꯦ ꯖꯣꯟꯇꯤꯁ ꯅꯥꯔꯤꯉꯩꯗ ꯄꯣꯛ ꯊꯣꯡꯕ ꯄꯤꯖꯕꯗꯩ ꯁꯤꯔꯤꯅꯦꯅ ꯍꯥꯏꯅꯕꯅꯤ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯃꯤꯇꯥꯎ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯋꯥꯔꯤꯗꯣ ꯑꯃꯗꯒꯤ ꯑꯃ ꯃꯔꯤ ꯍꯦꯛ ꯁꯝꯊꯗꯨꯅ ꯁꯥꯟꯅꯩ ꯍꯧꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯀꯗꯣꯝꯗꯩꯅꯣ ꯊꯤꯕꯒ ꯍꯦꯛ ꯊꯤꯐꯝ ꯂꯥꯛꯐꯝ ꯈꯪꯗꯈꯩ ꯃꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗ ꯄꯨꯡꯒ ꯍꯟꯅꯒ ꯌꯦꯡꯂꯨꯕ ꯅꯠꯇꯦ ꯀꯦꯐꯦꯗꯨꯅ ꯂꯣꯟꯗ꯭ꯔꯤꯕ ꯐꯥꯎꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯨꯒꯥꯏꯗꯧꯔꯤꯕ ꯀꯣꯟꯅ ꯃꯩꯒ ꯃꯨꯠꯊꯠꯅꯕ ꯍꯧꯔꯛꯄꯗ ꯏꯔꯦꯟꯖꯅꯒ ꯊꯣꯛꯂꯛꯀꯅꯤ ꯌꯥꯝꯅ ꯂꯦꯝꯅ ꯑꯅꯤꯃꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯕꯅꯤ ꯅꯤꯡꯊꯪꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯇꯨꯗ ꯂꯂꯩꯕꯤ ꯁꯤꯡꯃꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯍꯣꯕꯦ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯕꯣꯏ ꯂꯥꯛꯂꯝꯂꯤ ꯅꯪꯅꯔꯣꯏ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ ꯄꯤꯛꯇꯛ ꯆꯤꯡꯇꯛ ꯃꯄꯨꯟꯁꯤꯒꯤ ꯅꯣꯏꯕꯒꯤ ꯁꯔꯨꯛ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯃꯁꯥꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕꯁꯨ ꯉꯝꯗ꯭ꯔꯤ ꯇꯧꯔꯤꯕꯗꯨ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯈꯔ ꯂꯥꯞꯇꯛꯅ ꯊꯧꯕꯕꯨ ꯎꯕꯗꯨꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯊꯧꯕꯒꯤ ꯈꯣꯡꯊꯥꯡꯗꯣ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩ ꯊꯧꯕ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯅꯨꯃꯤꯗꯥꯡ ꯐꯥꯎꯒꯤ ꯌꯥꯎꯅ ꯌꯨ ꯊꯛꯇꯨꯅ ꯍꯥꯏꯔꯒ ꯂꯥꯛꯂꯝꯃꯤ ꯈꯣꯡꯊꯥꯡꯕꯒ ꯑꯝꯇ ꯍꯦꯛ ꯊꯣꯛꯇꯕ ꯃꯈꯩ ꯃꯁꯥꯗꯣ ꯐꯔ ꯍꯦꯛ ꯍꯥꯏꯗꯨꯅ ꯇꯨꯔꯩ ꯉꯥꯝꯂꯣꯏꯅꯤ ꯆꯠꯂꯤꯕ ꯊꯦꯀꯣꯏ ꯅꯥꯀꯣꯏ ꯉꯥꯏꯍꯥꯛ ꯆꯠꯂꯝꯕꯗꯒꯤ ꯅꯨꯡ ꯈꯔ ꯆꯥꯎꯕ ꯑꯃꯗ ꯈꯨꯗꯩ ꯍꯦꯛ ꯊꯤꯗꯨꯅ ꯇꯨꯁꯤꯟꯈꯤꯗꯨꯅ ꯁꯜꯂꯒ ꯇꯥꯈꯤ ꯊꯧꯕꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯂꯝꯕꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯇꯨꯁꯤꯟꯈꯤꯕꯗꯨꯗ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯁꯠ ꯊꯥꯡꯕ ꯍꯧꯔꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇꯨꯗ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯟꯗꯣꯟꯕꯁꯨ ꯗꯨꯀꯥꯟ ꯆꯠꯈꯤꯕ ꯃꯆꯦꯗꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ ꯂꯥꯞꯅ ꯃꯆꯦꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯆꯦ ꯆꯥꯛ ꯊꯦꯡꯉꯤ ꯋꯥꯗꯨ ꯍꯥꯏꯕꯒ ꯂꯣꯏꯗꯦ ꯃꯈꯥꯗ ꯁꯠ ꯌꯦꯡꯊꯕꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯊꯧꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯏꯈꯪ ꯈꯪꯅ ꯈꯪꯀꯧꯒ ꯀꯧꯔꯦ ꯗꯥ ꯊꯧꯕ ꯊꯧꯕ ꯂꯩꯃꯥꯏꯗꯨꯗ ꯇꯟꯅ ꯃꯆꯤꯒ ꯂꯩꯉꯛꯇ ꯅꯛꯃꯤ ꯇꯧꯅ ꯃꯃꯥꯏꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯂꯧꯊꯗꯨꯅ ꯈꯨꯝꯂꯛꯂꯦ ꯑꯍꯥꯎꯋꯣ ꯂꯂꯩꯕꯤꯁꯨ ꯃꯇꯧꯗꯨꯗ ꯌꯦꯡꯅꯤꯡꯃꯟꯗ꯭ꯔꯗꯨꯅ ꯇꯣꯟꯗꯣꯟꯕꯗ ꯁꯠ ꯍꯥꯏꯖꯤꯜꯂꯤ ꯅꯪꯗ ꯊꯧꯕꯁꯦ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯔꯣ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯍꯣꯏ ꯆꯦ ꯑꯗꯨꯒ ꯅꯪꯁꯨ ꯊꯤꯜꯂꯝꯃꯒ ꯊꯨꯅ ꯂꯥꯛꯎꯀꯣ ꯑꯩ ꯆꯠꯂꯦ ꯐꯖꯅ ꯍꯧꯒꯠꯄꯤꯔꯣ ꯁꯧꯔꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯃꯨꯛꯁꯨ ꯃꯁꯥꯗ ꯁꯣꯛꯅꯤ ꯈꯟꯅ ꯉꯥꯛꯄꯤ ꯁꯦꯟꯅꯕꯤꯕ ꯄꯥꯝꯂꯛꯂꯤꯕ꯭ꯔꯥ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯁꯣꯏꯍꯟꯅꯤꯡꯗ꯭ꯔꯤꯕꯔꯥ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯐꯥꯎꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯤꯑꯣꯏꯕꯅꯤ ꯀꯩꯒꯤꯗꯤ ꯐꯥꯎꯔꯤ ꯃꯤꯅꯨꯡꯁꯤꯗꯣ ꯅꯨꯡꯁꯤꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯤꯅꯨꯡꯁꯤꯗꯤ ꯐꯥꯎꯐꯝ ꯊꯣꯛꯏꯅ ꯃꯁꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯛꯇ꯭ꯔꯤꯕ ꯂꯩꯁꯥꯕꯤꯅꯤ ꯇꯁꯦꯡꯕ ꯂꯩꯔꯥꯡꯅꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯤꯕꯤ ꯏꯁꯤꯡ ꯆꯤꯡꯕꯤ ꯂꯩꯁꯥꯕꯤꯅꯤ ꯄꯥꯈꯪ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯩꯗꯣ ꯈꯪꯉꯕꯗ ꯀꯩꯒꯤ ꯃꯥꯁꯨ ꯊꯃꯣꯏꯗꯨꯗ ꯈꯤꯇꯪ ꯍꯔꯥꯎꯕ ꯄꯣꯛꯇꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯔꯣꯏꯗꯕꯒꯤ ꯃꯥꯟꯖ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯗ ꯍꯔꯥꯎꯔꯣꯏꯗꯕ ꯅꯨꯡꯆꯥ ꯀꯅꯥꯕꯨ ꯂꯩꯔꯝꯒꯗꯕꯒꯦ ꯐꯅ ꯉꯥꯎꯕꯁꯨ ꯑꯣꯏꯁꯅꯨ ꯐꯅ ꯉꯥꯎꯁꯤꯟꯅꯗꯕꯁꯨ ꯑꯣꯏꯁꯅꯨ ꯍꯔꯥꯎꯐꯝ ꯊꯣꯛꯄꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯠꯅꯤ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯂꯤꯆꯠꯅꯤ ꯑꯩꯁꯨꯅꯤ ꯅꯪꯁꯨꯅꯤ ꯃꯥꯁꯨꯅꯤ ꯂꯣꯏꯅ ꯃꯥꯟꯅꯩ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯏꯍꯜꯗꯨꯕꯨꯅꯤ ꯍꯔꯥꯎꯔꯝꯒꯗ꯭ꯔꯥ ꯃꯥꯁꯨ ꯅꯨꯡꯖꯥꯂꯛꯇ ꯇꯤꯜꯂꯤꯕꯤ ꯃꯥꯁꯨ ꯍꯔꯥꯎꯕ ꯄꯣꯛꯑꯝꯒꯗ꯭ꯔꯥ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯕꯃꯛꯁꯨ ꯃꯤꯅꯨꯡꯁꯤꯗꯨꯃꯗꯤ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯧꯕꯕꯨ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯅꯨꯡꯖꯥ ꯃꯥꯒꯤ ꯋꯥꯈꯜ ꯊꯃꯣꯏꯗꯨꯗꯁꯨ